ꯕꯦꯛ ꯕꯤꯃꯣꯜꯅ ꯑꯌꯨꯛꯁꯤꯗ ꯆꯠꯍꯧꯗ꯭ꯔꯗꯤ ꯑꯦꯟꯁꯥꯡ ꯑꯇꯦꯛꯄꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤꯒꯦ? ꯃꯇꯩꯃꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯁꯤꯗꯤ ꯉꯟꯃꯟꯗ꯭ꯔꯣ ꯃꯣꯏ ꯕꯕꯥꯖꯣ? ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯁꯨꯝꯅ ꯕꯤꯃꯣꯜ ꯃꯥꯒꯤ ꯅꯨꯄꯤꯒ ꯕꯖꯥꯔꯗ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯟꯁꯥꯡ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯏꯃꯥ ꯆꯥ ꯍꯩꯔꯝꯒꯦ? ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ ꯍꯣꯏ ꯍꯣꯏ ꯑꯃ ꯍꯩꯔꯝꯃꯣ꯫ ꯅꯨꯄꯤꯗꯨꯅ ꯆꯥ ꯍꯩꯔꯒ ꯄꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯣꯠ ꯂꯩꯔꯤꯕ ꯃꯤꯗꯨꯗꯗꯤ ꯍꯟꯅ ꯌꯦꯡꯗꯦ꯫ ꯆꯥꯒꯤ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯕꯤꯃꯣꯜ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯊꯣꯏ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯏꯃꯥ! ꯕꯤꯃꯣꯜꯅ ꯊꯣꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯕꯤꯃꯣꯜꯅ ꯊꯣꯏ ꯀꯧꯕꯗꯨ ꯇꯥꯔꯒ ꯏꯟꯁꯥꯡ ꯂꯩꯔꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯊꯣꯏ! ꯉꯥꯟꯊꯣꯏ ꯇꯧꯐꯝ ꯈꯪꯗ ꯋꯥꯁꯨ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯈꯪꯅꯕ꯭ꯔꯣ? ꯕꯤꯃꯣꯜꯅ ꯍꯣꯏ ꯈꯪꯅꯩ ꯏꯇꯩꯃ꯫ ꯃꯇꯩꯃꯅ ꯏꯆꯦ ꯏꯆꯥ ꯅꯨꯄꯤꯅꯦ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ? ꯕꯤꯃꯣꯜ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯒ ꯊꯣꯏ ꯅꯪ ꯀꯅꯥꯅ ꯁꯤꯗ ꯄꯣꯠ ꯌꯣꯜꯂꯨ ꯍꯥꯏ? ꯉꯥꯟꯊꯣꯏ ꯇꯞꯅ ꯂꯂꯠ ꯇꯧꯅ ꯀꯅꯥꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯌꯣꯟꯕꯅꯦ꯫ ꯃꯇꯩꯃꯅ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯉꯥꯟꯊꯣꯏ ꯄꯥꯈꯠꯅ ꯌꯥꯔꯣꯏ ꯑꯩ ꯊꯕꯛ ꯂꯩꯌꯦ ꯆꯠꯂꯒꯦ꯫ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯀꯟꯅ ꯆꯦꯟꯈꯤ꯫ ꯕꯤꯃꯣꯜ ꯃꯆꯥꯕꯨ ꯈꯥꯝꯕ ꯅꯪꯍꯧꯗꯦ꯫ ꯇꯔꯪ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯥꯕꯨ ꯀꯝꯗꯧꯅ ꯁꯤꯗ ꯄꯣꯠ ꯌꯣꯜꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯕꯦꯁꯨ ꯂꯥꯛꯏ꯫ ꯃꯥꯆꯧ ꯄꯣꯠ ꯂꯩꯔꯝꯃꯤꯔꯣ? ꯃꯇꯩꯃꯅ ꯂꯩꯔꯝꯃꯤꯅꯦ ꯅꯪꯁꯨ ꯂꯩꯕ ꯂꯥꯛꯏꯔꯣ? ꯂꯥꯛꯏꯅꯦ ꯂꯩꯔꯕꯣ ꯃꯥꯆꯧꯗꯤ? ꯂꯩꯔꯦ ꯍꯜꯂꯅꯤꯌꯦ꯫ ꯑꯕꯦ ꯕꯤꯃꯣꯜꯗ ꯌꯦꯡꯉꯤ꯫ ꯕꯤꯃꯣꯜꯅ ꯂꯝꯕꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯥꯆꯧ ꯀꯅꯥ ꯌꯦꯡꯂꯤꯅꯣ? ꯕꯤꯃꯣꯜ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯀꯩꯗꯧꯔꯦ? ꯑꯕꯦ ꯅꯣꯛꯇꯨꯅ ꯀꯔꯤ ꯋꯥꯈꯜꯗ ꯃꯪꯂꯤꯅꯣ ꯕꯥꯆꯧ? ꯕꯤꯃꯣꯜ ꯇꯞꯅ ꯊꯣꯏ꯫ ꯑꯕꯦꯅ ꯊꯣꯏ ꯀꯩꯗꯧꯔꯒꯦ? ꯃꯇꯩꯃꯅ ꯑꯕꯦ ꯊꯣꯏꯗꯨ ꯁꯤꯗ ꯆꯥ ꯌꯣꯜꯂꯝꯃꯤ꯫ ꯑꯕꯦ ꯅꯨꯡꯉꯥꯏꯇꯅ ꯃꯥꯆꯧ ꯑꯩ ꯍꯥꯟꯅ ꯈꯪꯉꯤ꯫ ꯕꯤꯃꯣꯜꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗꯦ? ꯍꯥꯏꯌꯨ ꯀꯅꯥꯅ ꯌꯣꯜꯂꯣ ꯍꯥꯏꯅ ꯌꯣꯜꯂꯤꯅꯣ? ꯑꯕꯦꯅ ꯕꯥꯆꯧ ꯁꯤꯗꯗꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯕꯤꯃꯣꯜꯅ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯍꯣꯇꯦꯜꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯨꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯕꯦꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ꯫ ꯕꯤꯃꯣꯜ ꯁꯥꯎꯅ ꯑꯩꯒꯤ ꯏꯅꯥꯎꯃꯛꯅ꯫ ꯃꯇꯩꯃꯅ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯗ ꯑꯩꯈꯣꯏꯁꯨ ꯋꯥ ꯈꯔ ꯉꯥꯡꯁꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯕꯦ ꯅꯪ ꯀꯩꯗ ꯂꯥꯛꯏ? ꯑꯣꯇꯣꯗ ꯂꯥꯛꯑꯦ꯫ ꯑꯗꯨꯗꯤ ꯊꯣꯏꯕꯨ ꯄꯨꯔꯁꯤ ꯉꯝꯅꯕ ꯊꯤꯔꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯕꯤꯃꯣꯜ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯉꯥꯟꯊꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏ꯫ ꯉꯥꯟꯊꯣꯏ ꯇꯞꯅ ꯕꯥꯆꯧ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯍꯟꯗꯛꯇꯤ ꯑꯕꯦ ꯌꯥꯎꯔꯝꯕꯗꯨꯗ ꯈꯪꯂꯦ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯕꯦꯅ ꯍꯥꯏꯔꯦ ꯍꯥꯏꯕ ꯉꯥꯟꯊꯣꯏ꯫ ꯉꯥꯟꯊꯣꯏꯅ ꯕꯥꯆꯧ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯕꯕꯥꯅ ꯑꯩꯕꯨ ꯀꯧꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯗꯨꯗ ꯆꯪꯂꯣꯏꯌꯦ꯫ ꯃꯇꯩꯃꯅ ꯅꯪ ꯌꯨꯝꯗꯨꯗ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯂꯩꯒꯗꯕꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯕꯦꯁꯨ ꯇꯞꯅ ꯊꯣꯏ ꯂꯥꯛꯑꯣ ꯅꯪ ꯌꯨꯝꯗꯨꯗ ꯂꯩꯇ꯭ꯔꯁꯨꯅꯦ ꯕꯥꯆꯧ ꯍꯣꯏꯗ ꯂꯩꯌꯨ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯕꯤꯃꯣꯜꯅ ꯅꯝꯗꯅ ꯇꯧꯔꯒ ꯉꯥꯟꯊꯣꯏꯕꯨ ꯌꯨꯝꯗꯨꯗ ꯄꯨꯔꯛꯄꯅꯤ꯫ ꯆꯪꯕ ꯀꯤꯗꯨꯅ ꯉꯥꯟꯊꯣꯏ ꯑꯕꯦꯒ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯐ꯭ꯂꯥꯁꯕꯦꯛ ꯏꯟ꯫ ꯕꯤꯃꯣꯜ ꯁꯥꯎꯅ ꯅꯪꯅ ꯌꯨꯝꯁꯤꯗ ꯊꯝꯗ꯭ꯔꯕꯁꯨ ꯑꯩꯗ ꯊꯝꯒꯅꯤ꯫ ꯑꯗꯨꯒ ꯇꯧꯒꯗꯕ ꯑꯃꯅ ꯌꯨꯝꯁꯤꯒꯤ ꯂꯟꯊꯨꯝ ꯇꯪꯈꯥꯏ ꯑꯃ ꯊꯣꯏꯒꯤ ꯁꯔꯨꯛ ꯑꯣꯏꯒꯗꯕꯅꯤ ꯇꯪꯈꯥꯏ ꯑꯃꯅ ꯏꯆꯥ ꯖꯦꯝꯁꯀꯤ꯫ ꯏꯕꯦꯝꯃꯅ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤꯒꯦ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅ ꯊꯝꯕꯤꯗꯕ ꯌꯥꯕ꯭ꯔꯣ? ꯃꯇꯩꯃꯅ ꯅꯈꯣꯏꯒꯤꯗꯤꯅꯦ ꯑꯥꯗ ꯂꯩꯔꯤꯕꯗꯨꯗꯤ ꯁꯤꯗꯤ ꯏꯆꯥ ꯑꯅꯤꯒꯤ꯫ ꯏꯕꯦꯝꯃꯅ ꯑꯥꯗ ꯂꯩꯔꯤꯕꯗꯨꯗ ꯃꯤꯇꯥꯕꯤꯔꯛꯀꯅꯨ꯫ ꯕꯤꯃꯣꯜꯅ
ꯑꯩ ꯍꯌꯦꯡ ꯃꯤ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯋꯥ ꯉꯥꯡꯅꯔꯣꯏꯁꯦ ꯑꯩ ꯆꯠꯂꯒꯦ ꯊꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯊꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯝꯕꯁꯨ ꯉꯥꯟꯊꯣꯏꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯊꯣꯏꯕꯨ ꯁꯣꯟꯗꯨꯅꯇ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯕꯦꯗ ꯀꯣꯜ ꯐꯥꯎꯕ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯊꯕꯛꯅ ꯆꯤꯟꯕꯒ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯉꯥꯟꯊꯣꯏ ꯑꯕꯦ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯕꯦ ꯗꯥ ꯉꯝꯕꯗꯣ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯀꯨꯏꯔꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯑꯕꯦꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯉꯝꯕꯗ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯉꯥꯟꯊꯣꯏꯅ ꯗꯗꯥ ꯉꯝꯕ ꯉꯥꯟꯊꯣꯏꯅꯤ ꯈꯪꯕꯗꯒꯤ ꯊꯣꯏ ꯗꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯗꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯊꯣꯏ ꯅꯪꯒꯤ ꯐꯣꯟ ꯑꯃ ꯗꯗꯥ ꯂꯩꯔꯛꯑꯒꯦ ꯂꯩꯔꯛꯀꯅꯨ ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯥꯟꯊꯣꯏ ꯃꯣꯃꯣ ꯅꯣꯛꯂꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯜ ꯃꯥꯡꯒꯗꯕ ꯅꯠꯇꯦ ꯂꯩꯅꯔꯤꯕ ꯊꯃꯣꯏ ꯑꯅꯤꯗ ꯇꯁꯦꯡꯅ ꯊꯥꯖꯅꯔꯕꯗꯤ ꯆꯍꯤ ꯆꯥꯛ ꯀꯌꯥ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯂꯣꯏꯌꯦ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤꯌꯦ ꯉꯝꯕ ꯇꯞꯅ ꯊꯣꯏ ꯗꯗꯥ ꯑꯩ ꯗꯗꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯊꯣꯛꯂꯣꯏꯌꯦ ꯗꯗꯥ ꯅꯠꯇꯅ ꯀꯅꯥꯗꯁꯨ ꯗꯗꯥ ꯀꯧꯅꯤꯡꯗꯤꯌꯦ ꯉꯝꯕꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯊꯣꯏꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕꯗ ꯑꯩꯅ ꯀꯅꯥꯕꯨ ꯑꯃꯨꯛ ꯀꯤꯒꯅꯤ ꯗꯗꯥ ꯑꯩ ꯊꯝꯃꯒꯦꯀꯣ ꯊꯝꯃꯣ ꯐꯣꯟ ꯊꯝꯈꯤꯕꯒ ꯑꯣꯃꯤꯂꯥ ꯉꯝꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯑꯣꯃꯤꯂꯥꯅ ꯐꯣꯟ ꯂꯩꯕꯤꯒꯦ ꯌꯥꯗ꯭ꯔꯤꯔꯣ ꯍꯣꯏ ꯃꯗꯨ ꯅꯨꯄꯤꯗꯨꯃꯅꯦ ꯊꯥꯖꯔꯨꯔꯅꯨ ꯀꯩꯒꯤ ꯅꯨꯡꯁꯤꯗꯤ ꯍꯥꯏꯔꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯂꯩꯇꯦ ꯉꯝꯕ ꯅꯣꯛꯇꯃꯛ ꯅꯣꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯅꯨꯃꯤꯗꯥꯡꯅꯤ ꯑꯣꯀꯦꯟ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯣꯊꯥꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯇꯥꯂꯛꯇꯨꯗ ꯑꯣꯀꯦꯟꯒꯤ ꯀꯣꯜꯁꯨ ꯂꯥꯛꯏ ꯑꯣꯀꯦꯟ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯍꯜꯂꯣ ꯀꯨꯟꯖꯣꯅ ꯃꯔꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯣꯀꯦꯟꯁꯨ ꯅꯣꯛꯂꯒ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅꯕꯨ ꯋꯥꯏ ꯍꯥꯏꯕ꯭ꯔꯣ ꯍꯌꯦꯡꯁꯤ ꯑꯩ ꯃꯔꯨꯞ ꯍꯣꯏꯗ ꯉꯥ ꯄꯨꯔꯒ ꯆꯥꯛ ꯆꯥꯕ ꯂꯥꯛꯀꯦ ꯇꯧꯅꯤꯅꯦ ꯁꯪꯒꯗ꯭ꯔꯣ ꯂꯥꯛꯇꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯂꯥꯛꯎꯅꯦ ꯅꯨꯡꯉꯥꯏꯔꯦꯗ ꯑꯣꯟꯊꯣꯛꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯍꯌꯦꯡ ꯀꯨꯟꯖꯣ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯊꯣꯏ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ ꯑꯗꯨꯅ ꯊꯣꯏ ꯂꯧꯔꯨꯗꯕ ꯌꯥꯔꯣꯏ ꯏꯕꯦꯝꯃꯅ ꯍꯦꯔꯥ ꯀꯔꯤꯕꯨ ꯇꯧꯖꯔꯨꯒꯕꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯗꯨ ꯌꯥꯗꯦ ꯊꯣꯏꯕꯨ ꯂꯨꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯂꯧꯔꯨꯁꯤ ꯁꯩꯇꯥ ꯄꯦꯔꯦꯗꯀꯣ ꯑꯩꯗꯤ ꯑꯣꯀꯦꯟꯒ ꯏꯕꯦꯝꯃꯒꯁꯨ ꯕꯤꯃꯣꯜ ꯍꯣꯏꯗ ꯂꯥꯛꯏ ꯑꯣꯀꯦꯟꯅ ꯇꯥꯗ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯆꯥꯕꯨ ꯏꯅꯥꯛꯇ ꯊꯝꯕꯤꯌꯨ ꯏꯕꯦꯝꯃꯁꯨ ꯍꯥꯏꯔꯛꯏ ꯏꯇꯩ ꯅꯅꯥꯎꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ ꯏꯆꯥꯕꯨ ꯄꯨꯖꯈ꯭ꯔꯒꯦ ꯃꯇꯩꯃꯅ ꯑꯩꯗꯤ ꯊꯥꯖꯗꯦꯗ ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯏꯅꯦ ꯕꯤꯃꯣꯜꯅ ꯉꯥꯏꯈꯣꯅꯦ ꯃꯃꯥ ꯅꯪꯕꯣ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯉꯥꯟꯊꯣꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡ ꯉꯥꯟꯊꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯌꯨꯝ ꯌꯧꯕꯒ ꯏꯕꯦꯝꯃ ꯀꯥꯗ ꯆꯪꯗꯨꯅ ꯏꯁꯧ ꯂꯥꯡꯂꯤ ꯈꯔ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯗꯤꯅꯦ ꯑꯌꯦꯠꯄ ꯑꯃ ꯍꯦꯛꯇ ꯂꯥꯛꯄ ꯃꯁꯤꯒꯤ ꯂꯝꯆꯥ ꯁꯔꯥꯃꯁꯦ ꯃꯤꯊꯤꯡꯒꯥꯏꯅꯤ ꯃꯤꯊꯤꯡꯒꯥꯏ ꯉꯥꯟꯊꯣꯏꯁꯨ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯇꯥꯗꯕ ꯅꯠꯇꯦ ꯃꯄꯥꯅ ꯃꯥ ꯀꯧꯕ ꯂꯥꯛꯄꯗ ꯃꯥꯕꯨ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯅ ꯀꯧꯕ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯥꯡꯂꯒꯦ ꯈꯟꯅ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯥꯟꯊꯣꯏ ꯃꯄꯥ ꯀꯨꯟꯖꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯍꯔꯥꯎꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯀꯨꯟꯖꯣꯁꯨ ꯂꯥꯛꯇꯨꯅ ꯉꯥꯗꯨ ꯉꯥꯟꯊꯣꯏꯅ ꯊꯣꯡꯂꯤ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯆꯥꯅꯅꯕ ꯆꯥꯛ ꯊꯤꯔꯤ ꯃꯌꯥꯝꯅ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯕꯦꯝꯃ ꯆꯥꯛꯈꯨꯝꯗ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯇꯦꯡꯀꯣꯠꯇ ꯍꯥꯞꯂꯤꯕ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯊꯣꯛꯈꯤ ꯏꯕꯦꯝꯃꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯃꯥ ꯍꯥꯞꯂꯝꯃꯦ ꯍꯣꯔꯦꯟꯗꯤ ꯂꯤꯂꯥ ꯅꯨꯡꯉꯥꯏꯗꯧꯔꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯤꯕꯁꯦ ꯌꯦꯡ ꯇꯥꯔꯦ ꯃꯌꯥꯝꯁꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯂꯣꯏꯅ ꯆꯪꯅꯔꯛꯂꯦ ꯏꯕꯦꯝꯃꯒ ꯕꯦꯝꯃꯒꯗꯤ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯏ
ꯀꯨꯟꯖꯣꯒ ꯑꯣꯀꯦꯟꯒ ꯆꯥꯛ ꯍꯦꯛ ꯍꯨꯛꯄꯒ ꯀꯩꯅꯣ ꯏꯟꯁꯥꯡꯁꯤꯗꯤ ꯉꯥꯟꯊꯣꯏ ꯄꯥꯈꯠꯅ ꯀꯀꯥ ꯀꯩꯗꯧꯔꯒꯦ ꯕꯕꯥ ꯍꯥꯎꯇ꯭ꯔꯕꯣ ꯏꯕꯦꯝꯃꯗꯤ ꯃꯁꯥꯅ ꯍꯨꯔꯥꯜꯂꯨꯔꯕꯅꯤꯅ ꯏꯟꯁꯥꯡꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯋꯥ ꯉꯥꯡꯂꯛꯏ ꯇꯧꯅꯤꯌꯦ ꯃꯁꯤꯗ ꯇꯧꯕ ꯊꯕꯛꯄꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯅꯤꯒꯦ ꯀꯨꯟꯖꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯗ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯔꯥ ꯀꯨꯟꯖꯣ ꯉꯛꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ 이베마 아묵 녹시나라가 숭 인상도 하옥다바 만바 아두기니다 군조 녹라가 이자 토이네 동보디 하우버니 아이디 수까우부 까우드버니 마하우도 이베마수 녹다바 야다바기 녹시나두나 레이 ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯟꯊꯣꯏꯅ ꯊꯕꯛꯀꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯀꯨꯟꯖꯣ ꯅꯣꯛꯂꯒ ꯊꯣꯏ ꯁꯤꯗ ꯂꯥꯎꯅꯦ ꯀꯀꯥꯒꯤ ꯅꯥꯛꯇ ꯉꯥꯟꯊꯣꯏꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯀꯨꯟꯖꯣ ꯅꯣꯛꯂꯒ ꯉꯥꯟꯊꯣꯏꯗ ꯅꯪꯕꯨ ꯀꯀꯥꯒꯤꯗ ꯗꯨꯀꯥꯟ ꯑꯃ ꯐꯝꯕ ꯌꯥꯎꯔꯁꯤꯗꯅ ꯉꯥꯟꯊꯣꯏ ꯃꯄꯥꯗ ꯌꯦꯡꯂꯛꯏ ꯀꯨꯟꯖꯣꯅ ꯕꯕꯥꯅ ꯌꯥꯔꯕꯅꯦ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯣ ꯑꯗꯨꯒꯤꯅꯦ ꯑꯥꯗ ꯑꯗꯨꯝ ꯂꯩꯒꯗꯕ ꯉꯥꯟꯊꯣꯏꯅ ꯀꯀꯥ ꯑꯩꯗꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯍꯌꯦꯡ ꯑꯌꯨꯛ ꯅꯥꯐꯤ ꯌꯣꯝꯂꯝꯃꯨ ꯀꯀꯥ ꯂꯧꯕ ꯂꯥꯛꯀꯅꯤ ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯀꯨꯟꯖꯣꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯇꯝꯅꯤ ꯀꯩꯅꯣ ꯀꯩꯁꯨꯝꯇ ꯇꯧꯔꯛꯇ꯭ꯔꯤꯗꯨꯕꯣ ꯅꯪꯕꯨ ꯀꯔꯤꯝ ꯇꯧꯍꯧꯗ꯭ꯔꯕꯣ ꯍꯥꯏꯕꯅꯤꯗ ꯕꯦꯝꯃꯅ ꯇꯧꯔꯤꯅꯤ ꯏꯃꯥ ꯑꯩꯁꯨ ꯈꯪꯗꯦ ꯃꯊꯥ ꯁꯥꯏ ꯑꯩꯗꯤ ꯍꯔꯥꯎꯔꯒ ꯅꯪꯅ ꯍꯥꯞꯂꯝꯃꯨ ꯑꯗꯨꯅꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯔꯩ ꯌꯦꯠꯇꯨꯅ ꯈꯠꯅꯔꯤ ꯉꯥꯟꯊꯣꯏꯁꯨ ꯑꯕꯦꯅ ꯀꯧꯕꯗꯒꯤ ꯃꯈꯣꯏꯗ ꯆꯠꯂꯒ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯁꯤꯡꯖꯨ ꯆꯥꯔꯤ ꯖꯤꯝꯂꯥꯅ ꯊꯣꯏ ꯅꯪꯉꯣꯟꯗ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯕꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯍꯥꯏꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯉꯥꯟꯊꯣꯏ ꯅꯣꯛꯂꯒ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯍꯥꯏꯌꯣ ꯅꯪꯅ ꯑꯉꯝꯕꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ ꯐꯥꯎꯅꯗꯦꯗ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯇꯣꯛꯅꯔꯕꯣ ꯇꯣꯛꯅꯗꯦꯗ ꯗꯥꯉꯝꯕ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯇꯣꯛꯅꯕ ꯍꯥꯏꯕꯁꯦ ꯑꯣꯏꯔꯔꯣꯏꯗ ꯑꯗꯣ ꯍꯥꯏꯔꯣꯗꯅ ꯗꯥꯉꯝꯕꯗꯣ ꯅꯨꯄꯤ ꯑꯃꯒ ꯑꯗꯨꯝ ꯄꯨꯜꯂꯒ ꯆꯠꯂꯦ ꯉꯥꯟꯊꯣꯏ ꯅꯣꯛꯂꯒ ꯎꯃꯤꯂꯥ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯩ ꯈꯪꯉꯦ ꯃꯃꯥꯟꯅꯕꯤꯅꯤꯗ ꯆꯠꯁꯅꯨ ꯀꯩꯗꯧꯒꯦ ꯖꯤꯝꯂꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯊꯥꯖꯔꯔꯣꯏ ꯈꯟꯗꯨꯅ ꯁꯣꯝꯗꯅ ꯉꯝꯕ ꯀꯗꯣꯝꯗꯒꯤ ꯍꯣꯡꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯑꯣꯃꯤꯂꯥꯒ ꯂꯣꯏꯅꯕꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯦ ꯀꯣꯏꯃꯤꯟꯅꯩ ꯂꯥꯡꯃꯤꯟꯅꯩ ꯆꯠꯃꯤꯟꯅꯩ ꯑꯣꯃꯤꯂꯥꯁꯨ ꯑꯗꯨꯃꯉꯥꯏ ꯉꯝꯕꯗ ꯅꯞꯁꯤꯜꯂꯤ ꯉꯝꯕꯅ ꯑꯣꯃꯤꯂꯥ ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯀꯩ ꯋꯥꯈꯜꯅꯣ ꯍꯥꯏꯁꯦ ꯉꯝꯕ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯑꯣꯃꯤꯂꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯥꯅ ꯅꯤꯡꯖꯕ ꯈꯨꯗꯤꯡ ꯊꯨꯡꯂꯦ ꯍꯥꯏꯅ ꯉꯝꯕꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯣ ꯑꯣꯃꯤꯂꯥ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯆꯤꯡꯁꯤꯜꯂꯤꯕ ꯑꯣꯃꯤꯂꯥ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯨꯃꯤꯟꯅ ꯂꯩ ꯉꯝꯕ ꯅꯣꯛꯂꯒ ꯅꯪꯁꯦ ꯊꯨꯅ ꯄꯨꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯌꯥꯔꯕꯅꯦ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯒ ꯀꯨꯟꯖꯣꯒꯤ ꯌꯨꯝꯅꯤ ꯃꯈꯣꯏꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯇꯤꯚꯤ ꯌꯦꯡꯅ ꯌꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯥꯅꯤꯅ ꯑꯗꯨꯕꯨ ꯅꯆꯥꯅ ꯌꯥꯔꯛꯀꯗ꯭ꯔꯣ ꯍꯥꯏꯕꯅꯤ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯌꯥꯔꯕꯅꯤ ꯀꯨꯟꯖꯣꯅ ꯌꯥꯗꯕ ꯌꯥꯔꯣꯏ ꯏꯆꯥꯗꯣ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯑꯣꯠꯄꯤ ꯍꯥꯏꯕ ꯑꯩꯁꯨ ꯄꯥꯎ ꯇꯥꯏ ꯃꯔꯨꯞꯇꯨ ꯐꯅ ꯐꯠꯇꯕꯃꯛꯇꯤ ꯅꯠꯇꯕꯅꯤ ꯀꯔꯝ ꯍꯥꯏꯅꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯣꯏ ꯍꯣꯏ ꯐꯔꯦꯁꯦ ꯍꯌꯦꯡ ꯂꯧꯕꯤꯔꯨꯔꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯚꯔꯥꯒꯤ ꯀꯥꯁꯤꯗ ꯂꯩꯖꯔꯁꯅꯤ ꯑꯁꯣꯝꯅ ꯀꯨꯟꯖꯣꯅ ꯉꯥꯟꯊꯣꯏꯕꯨ ꯂꯧꯕꯤꯔꯨꯗꯨꯅ ꯃꯈꯣꯏꯒꯤ ꯚꯔꯥꯒꯤ ꯀꯥꯗꯨꯗ ꯅꯤꯡꯊꯤꯅ ꯂꯩꯍꯜꯂꯤ ꯀꯨꯟꯖꯣꯅ ꯐꯖꯅ ꯂꯩꯌꯨꯀꯣ ꯏꯆꯥꯗꯤ ꯀꯔꯤꯒꯤ ꯋꯥꯖꯅꯤ ꯍꯥꯏꯒꯦ ꯆꯥꯛꯇꯣ ꯍꯣꯔꯦꯟ ꯍꯣꯇꯦꯜꯗ ꯆꯥꯔꯣ ꯀꯀꯥ ꯂꯧꯕ ꯂꯥꯛꯀꯦ ꯍꯣꯏ ꯀꯀꯥ ꯑꯗꯨꯗꯤ ꯀꯀꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯪ ꯀꯥꯁꯦ ꯂꯣꯏꯁꯤꯟꯖꯔꯣ ꯉꯥꯟꯊꯣꯏ ꯃꯣꯃꯣ ꯅꯣꯛꯂꯒ ꯀꯀꯥ ꯁꯣꯝꯗꯅ ꯑꯣꯀꯦꯟ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯑꯣꯀꯦꯟꯅ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ
ꯏꯕꯦꯝꯃꯅ ꯅꯨꯡꯁꯤꯒ꯭ꯔ ꯄꯣꯠꯅꯤ ꯀꯩ ꯊꯣꯏꯅ ꯇꯧꯗ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯑꯣꯀꯦꯟ ꯆꯠꯈꯤꯕꯒ ꯃꯆꯥꯅꯨꯄꯥꯁꯨ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯃꯁꯤꯃꯁꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦꯕꯣ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯌꯥꯕꯨꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯂꯟꯊꯨꯝ ꯃꯌꯥꯝꯁꯦ ꯅꯈꯣꯏꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯄꯥꯜꯂꯤꯗꯅ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥꯁꯤꯡꯗꯨꯅ ꯇꯧꯔꯒ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩꯁꯤꯅꯅꯦ ꯏꯆꯥ ꯑꯅꯤꯒꯤ ꯑꯩ ꯃꯊꯪ ꯂꯣꯏꯁꯤꯟꯂꯕꯅꯦ ꯑꯃꯠꯇ ꯊꯝꯅꯤꯡꯗ꯭ꯔꯦ ꯃꯆꯥ ꯃꯌꯥꯝꯁꯤ ꯐꯥꯎꯕ ꯉꯥꯏꯈꯣ ꯏꯃꯥ ꯇꯧꯒꯦꯀꯣ ꯀꯨꯟꯖꯣ ꯉꯥꯟꯊꯣꯏꯕꯨ ꯂꯧꯗꯨꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯗꯨꯀꯥꯟꯗ ꯊꯝꯂꯝꯂꯒ ꯃꯥꯁꯨ ꯊꯕꯛ ꯆꯠꯈꯤ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯔꯤꯕ ꯅꯣꯡꯃ ꯁꯤꯟꯊꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯩꯁꯥ ꯀꯂꯦꯛꯁꯟ ꯇꯧꯒꯦ ꯍꯥꯏꯅ ꯆꯪꯂꯛꯏ ꯁꯤꯟꯊꯣꯏꯕꯅ ꯀꯅꯥ ꯂꯩꯒꯦ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇꯕꯗꯨꯗ ꯈꯔ ꯀꯜꯂꯛ ꯇꯥꯗ꯭ꯔꯣ ꯗꯨꯀꯥꯟꯁꯤ ꯀꯅꯥ ꯂꯩ ꯍꯥꯏꯁꯦ ꯍꯥ ꯉꯥꯟꯊꯣꯏ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯍꯥ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ ꯐꯖꯅ ꯀꯧꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯀꯅꯥꯅꯣ ꯅꯪꯅ ꯑꯩꯁꯦ ꯃꯤ ꯃꯥꯟꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯖꯨꯗ ꯂꯩꯕ ꯖꯤꯕ ꯃꯥꯟꯕ꯭ꯔꯣ ꯃꯆꯤꯟꯁꯦ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯑꯣ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯇꯥꯅꯤꯡꯗꯦꯍꯦ ꯆꯠꯂꯣ ꯑꯥꯗ ꯗꯨꯀꯥꯟ ꯐꯝꯕ ꯃꯤ ꯂꯩꯇ꯭ꯔꯣ ꯀꯧꯔꯣ ꯑꯩ ꯑꯃ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯣ ꯀꯩꯅꯣ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯀꯩ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯉꯣꯟꯗꯔꯣ ꯅꯪ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯂꯩꯒꯦ ꯁꯤꯗ ꯍꯥ ꯅꯪꯗꯤ ꯀꯅꯥꯅ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎ ꯍꯥꯏꯔꯤꯕ ꯉꯥꯟꯊꯣꯏ ꯁꯥꯎꯅꯤꯡꯅ ꯑꯩꯅ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯕꯁꯦ ꯅꯪ ꯌꯥꯝ ꯆꯥꯛꯄ꯭ꯔꯣ ꯍꯥ ꯅꯪ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅ ꯉꯥꯟꯊꯣꯏ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯇꯧꯖꯔꯦ ꯌꯨꯝꯗ ꯃꯃꯥ ꯃꯄꯥꯅ ꯃꯉꯣꯟꯗ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯃꯌꯥꯝꯅ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯗ꯭ꯔꯦ ꯃꯅꯥꯎꯕꯨ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯂꯦ ꯗꯨꯀꯥꯟꯗꯨ ꯉꯁꯥꯏꯈꯩ ꯉꯥꯟꯊꯣꯏ ꯃꯇꯣꯝꯇꯅꯤ ꯗꯨꯀꯥꯟ ꯐꯝꯕꯤ ꯃꯣꯏ ꯃꯔꯤꯗꯨ ꯑꯃꯠꯇ ꯂꯥꯛꯇꯕꯅꯤ ꯀꯣꯟꯅ ꯊꯪꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯔ ꯂꯥꯛꯄꯤꯔꯝꯃꯤꯔꯣ ꯁꯤꯟꯊꯣꯏꯕ ꯇꯨꯡꯗ ꯌꯦꯡꯊꯣꯛꯇꯨꯅ ꯍꯣꯏ ꯂꯥꯛꯏꯅꯦ ꯅꯨꯄꯤꯗꯨ ꯉꯥꯟꯊꯣꯏꯗ ꯌꯦꯡꯗꯨꯅ ꯉꯥꯟꯊꯣꯏ ꯇꯨ ꯑꯩꯈꯣꯏ ꯗꯨꯀꯥꯟꯒꯤ ꯃꯄꯨꯅꯦ ꯉꯥꯟꯊꯣꯏ ꯁꯤꯟꯊꯣꯏꯕꯗ ꯐꯠ ꯌꯦꯡꯂꯛꯏ ꯅꯨꯄꯤꯗꯨ ꯁꯤꯟꯊꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯁꯥꯔ ꯃꯥꯅ ꯉꯥꯟꯊꯣꯏ ꯍꯟꯗꯛ ꯑꯅꯧꯕ ꯌꯥꯎꯔꯛꯄꯅꯦ ꯑꯣꯍꯣ ꯈꯪꯂꯨꯗ꯭ꯔꯦ ꯉꯥꯟꯊꯣꯏ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯨꯈꯝꯗ ꯍꯥꯒꯠꯆꯕ ꯈꯣꯠꯆꯟꯅꯔꯒ ꯁꯥꯔ ꯁꯣꯔꯤ ꯁꯤꯟꯊꯣꯏꯕ ꯅꯣꯛꯂꯒ ꯍꯣꯏꯗ ꯀꯥꯏꯗꯦ ꯑꯗꯣ ꯃꯥꯛꯁꯇꯨꯗꯤ ꯂꯧꯊꯣꯛꯎꯗꯅ ꯅꯪꯕꯨ ꯅꯥꯕ꯭ꯔꯣ ꯁꯥꯔ ꯑꯩ ꯂꯣꯛ ꯂꯥꯏꯍꯧ ꯈꯔ ꯂꯩꯕ ꯑꯗꯨꯅꯅꯦ ꯋꯥꯔꯧꯕꯤꯅꯨ ꯁꯤꯟꯊꯣꯏꯕ ꯋꯥ ꯊꯩꯗꯣꯛꯂꯒ ꯑꯗꯣ ꯍꯟꯗꯛ ꯊꯥꯒꯤ ꯁꯦꯟꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯔ ꯉꯥꯟꯊꯣꯏꯗ ꯁꯤꯟꯅꯕꯅꯦ ꯃꯥꯒ ꯉꯥꯡꯅꯕꯤꯔꯣ ꯉꯥꯟꯊꯣꯏꯅ ꯌꯥꯅꯤ ꯁꯥꯔ ꯑꯩ ꯂꯧꯊꯣꯛꯆꯔꯨꯒꯦ ꯉꯥꯟꯊꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯊꯣꯛꯂꯛꯄꯗ ꯁꯤꯟꯊꯣꯏꯕ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯣꯏꯅꯦ ꯌꯥꯊꯣꯛꯁꯨ ꯉꯥꯏꯗꯅ ꯅꯪꯅ ꯍꯥꯏꯕꯨ ꯀꯩꯅꯣ ꯔꯤꯌꯥꯅ ꯍꯣꯏ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏꯅꯣ ꯑꯩ ꯈꯔꯗꯤ ꯆꯤꯜꯂꯤ ꯑꯗꯣ ꯌꯥꯅꯤ ꯑꯩ ꯍꯥꯏꯗꯣꯔꯛꯀꯦ ꯑꯗꯨꯝ ꯅꯪ ꯃꯐꯝꯗꯣ ꯍꯥꯏꯔꯣ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯗꯥꯏ ꯐꯤꯔꯣ ꯊꯦꯡꯉꯦ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯦ ꯉꯥꯟꯊꯣꯏꯅ ꯄꯩꯁꯥꯗꯨ ꯄꯤꯔꯒ ꯁꯤꯟꯊꯣꯏꯕꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯝꯕ ꯑꯣꯃꯤꯂꯥꯒ ꯀꯣꯏꯕ ꯆꯠꯂꯤ ꯑꯣꯃꯤꯂꯥꯅ ꯉꯝꯕ ꯉꯥꯟꯊꯣꯏꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯉꯝꯕꯅ ꯃꯥꯅ ꯃꯥꯒꯤ ꯊꯣꯛꯄꯅꯤꯗꯅ ꯑꯗꯣ ꯃꯥ ꯂꯧꯗꯣꯏꯔꯣ ꯑꯩ ꯂꯧꯗꯣꯏꯔꯣ ꯅꯪ ꯂꯧꯗꯣꯏꯅꯤ ꯀꯩꯅꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯣꯃꯤꯂꯥ ꯅꯣꯛꯂꯒ ꯑꯁꯦꯡꯕ ꯇꯥꯟꯖꯥꯗꯨꯗ ꯀꯣꯜ ꯂꯥꯛꯏ ꯌꯦꯡꯉꯨꯕꯗ ꯅꯝꯕꯔ ꯁꯦꯞ ꯇꯧꯗꯦ ꯑꯗꯨꯕꯨ ꯀꯣꯜꯗꯨꯗꯤ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯉꯥꯟꯊꯣꯏꯅ ꯗꯥ ꯑꯩꯅꯦ ꯉꯝꯕ ꯉꯥꯟꯊꯣꯏꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯂꯦ ꯑꯣꯃꯤꯂꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯩ ꯂꯩꯔꯒꯦ ꯊꯣꯏ ꯑꯩꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯦ ꯑꯩ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯐꯪꯕ ꯁꯦꯟꯅ ꯂꯩꯔꯤꯕ ꯑꯕꯦꯁꯨ ꯂꯥꯛꯑꯝꯃꯦ ꯗꯗꯥꯒꯤ ꯅꯝꯕꯔꯁꯦ ꯃꯉꯣꯟꯗꯒꯤ ꯂꯧꯔꯤꯅꯦ ꯍꯣꯏ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯗꯨꯀꯥꯟꯗ ꯂꯩꯌꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯀꯩꯅꯣꯗ ꯉꯁꯤꯈꯛ ꯀꯣꯜ ꯇꯧꯔꯛꯄꯁꯤꯗ ꯌꯥꯝ ꯆꯤꯜꯂꯕꯣꯅ ꯍꯣꯏ ꯈꯔ ꯆꯤꯜꯂꯤ ꯊꯝꯃꯒꯦꯀꯣ ꯉꯥꯟꯊꯣꯏꯅ ꯋꯥ ꯉꯥꯡꯕꯒ ꯅꯪꯍꯧꯕ ꯅꯠꯇꯦ ꯀꯛꯈꯤꯕꯅ ꯍꯥꯜꯂꯤ
ꯉꯥꯟꯊꯣꯏ ꯉꯝꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯈꯪꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯉꯝꯕꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯩ꯫ ꯑꯗꯨꯅ ꯑꯔꯥꯟꯕ ꯋꯥꯈꯜꯗꯤ ꯅꯣꯡꯃꯇ ꯈꯟꯕ ꯂꯩꯇꯦ꯫